ꯑꯗꯨꯕꯨ ꯆꯪꯉꯛꯈꯣ ꯋꯥ ꯃꯁꯪ ꯈꯔ ꯅꯣꯏꯗ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯇꯣꯂꯣꯞ ꯆꯥꯔꯕ ꯁꯦꯟ ꯄꯥꯏꯔꯕ ꯆꯤꯡꯒꯤ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜꯁꯦ ꯍꯥꯔ ꯍꯥꯞꯄ ꯏꯝꯐꯥꯜ ꯑꯣꯏꯍꯜꯂꯦ ꯍꯥꯔ ꯍꯥꯞꯄ ꯆꯤꯟꯖꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯤꯟꯊꯍꯟꯕꯒꯨꯝ ꯋꯥꯍꯟꯕꯒꯨꯝ ꯃꯥꯡꯍꯟꯕꯒꯨꯝ ꯍꯥꯔ ꯍꯥꯞꯄ ꯏꯝꯐꯥꯜꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯒꯗꯣꯔꯦ ꯁꯤ ꯀꯥꯎꯅꯨ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯈꯨꯡꯒꯪ ꯈꯨꯌꯥ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯏꯝꯐꯥꯜꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕꯁꯦ ꯗ꯭ꯔꯥꯃꯥꯅꯤ ꯇꯥꯠꯅꯤ ꯄꯥꯠꯅꯤ ꯅꯣꯏ ꯄꯨꯟꯅ ꯈꯪꯉꯣ MLA ꯑꯣꯏꯁꯅꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯁꯅꯨ ꯗꯣꯛꯇꯔ ꯑꯣꯏꯁꯅꯨ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯁꯅꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯣꯏꯁꯅꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯡꯒꯪ ꯀꯜꯂꯣ ꯆꯤꯡ ꯀꯜꯂꯣ ꯌꯦꯜꯍꯧꯃꯤ ꯃꯨꯠꯂꯔꯣꯏ ꯃꯤꯇꯣꯞ ꯆꯪꯉꯛꯇꯅ ꯁꯦ ꯃꯤꯇꯣꯞ ꯑꯃꯠꯇ ꯆꯪꯉꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤ ꯌꯦꯜꯍꯧꯃꯤ ꯀꯅꯤ ꯌꯦꯜꯍꯧꯃꯤ ꯃꯥꯡꯉꯔꯣꯏ ꯁꯤꯟꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯟꯁꯦ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯊꯥꯅ ꯂꯩꯔꯔꯣꯏ ꯃꯤꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯏꯔꯝꯗꯝ ꯑꯁꯦ ꯄꯣꯠꯊꯣꯛꯀꯨꯝꯅ ꯆꯤꯡꯒꯨꯝꯅ ꯄꯩꯗꯨꯅ ꯊꯝꯂꯕ ꯃꯇꯝꯗ ꯃꯗꯨꯗ ꯀꯧꯒꯅꯤ ꯅꯤꯡꯇꯝꯕ ꯏꯔꯩꯕ ꯑꯩꯅ ꯁꯩꯔꯦꯡ ꯊꯤꯔꯤꯁꯤꯕꯨ ꯃꯇꯩ ꯃꯅꯥꯎꯁꯤꯕꯨ ꯌꯣꯡ ꯃꯇꯩ ꯃꯅꯥꯎꯅ ꯀꯔꯤꯝ ꯚꯥꯞ ꯇꯥꯕꯣꯠꯇꯦ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯆꯤꯐꯥ ꯄꯨꯈꯣ ꯆꯤꯐꯥ ꯄꯨꯁꯜꯂꯨꯀꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯁꯔꯨꯛꯁꯦ ꯁꯤꯟꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯍꯤꯡꯉꯒꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯅꯃꯥꯗꯣ ꯂꯧ ꯀꯨꯝꯕ ꯆꯠꯈ꯭ꯔꯤ ꯍꯜꯂꯛꯑꯒꯅꯦ ꯃꯥꯅ ꯆꯥꯅꯕ ꯏꯄꯥ ꯑꯝꯇ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯅꯣꯏꯁꯨ ꯆꯥꯅꯤꯡꯉꯗꯤꯅꯦ ꯀꯩꯅꯣꯝꯇꯪꯗꯤ ꯁꯨꯔꯝꯃꯨꯗꯅ ꯀꯩꯅꯣꯝ ꯁꯨꯔꯝꯗ꯭ꯔꯒꯗꯤ ꯏꯄꯥ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯅꯣꯠ ꯑꯦꯂꯥꯎꯗ ꯑꯩꯅ ꯉꯁꯥꯏ ꯆꯠꯀꯨꯝꯁꯦꯅ ꯍꯥꯏꯗ꯭ꯔꯕ